ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯃꯔꯨꯞ ꯃꯌꯥꯝ, ꯅꯍꯥꯟ ꯑꯩꯅ ꯁꯥꯖꯈꯤꯕ ꯂꯩꯔꯪꯗꯣ ꯑꯗꯨꯗꯣ ꯂꯣꯏꯁꯟꯗꯕ ꯑꯃ ꯌꯥꯎꯏꯗꯅꯀꯣ, ꯑꯗꯨꯗꯣ ꯁꯤꯁꯤꯅꯦ꯫ ꯑꯗꯣ ꯀꯃꯥꯏꯅ ꯗꯤꯖꯥꯏꯟ ꯑꯁꯤ ꯁꯥꯔꯒ ꯀꯝꯄ꯭ꯂꯤꯠ ꯑꯣꯏ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯤ꯫ ꯂꯣꯏꯕꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯚꯤꯗꯤꯑꯣ ꯑꯁꯦ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯐꯖꯅ ꯃꯥꯒꯤ ꯐꯤꯠꯇꯤꯡ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯀꯣ, ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯥꯛꯁꯦ ꯃꯁꯥ ꯈꯤꯇꯪ ꯀꯟꯓꯜꯍꯟꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯗꯣꯏꯅꯦ꯫ ꯑꯁꯨꯃꯥꯏꯅ ꯑꯩꯅ ꯀꯝꯄ꯭ꯂꯤꯠ ꯑꯩꯅ ꯊꯝꯒꯗꯕ ꯃꯑꯣꯡ ꯗꯤꯖꯥꯏꯟꯗꯣ ꯃꯥꯒꯤ ꯃꯑꯣꯡꯗꯨꯒ ꯊꯝꯕꯤꯔꯗꯤ ꯍꯌꯦꯡ ꯑꯩꯅ ꯂꯩꯕꯥꯛꯁꯦ ꯀꯪꯉꯕ ꯃꯇꯨꯡꯗꯀꯣ ꯁꯦꯝꯕꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯒꯤꯅꯦ ꯑꯁꯤ ꯀꯝꯄ꯭ꯂꯤꯠ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒ ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯕꯥꯛꯁꯦ ꯀꯪꯍꯜꯂꯒ ꯊꯝꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯗꯤꯖꯥꯏꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯩꯖꯥꯡꯒꯨꯝꯕ ꯃꯆꯥ ꯑꯗꯨꯒꯨꯝꯕꯅꯅꯦꯀꯣ꯫ ꯑꯗꯣ ꯑꯁꯤ ꯑꯩꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯊꯝꯃꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛꯁꯦ ꯀꯪꯉꯕ ꯃꯇꯨꯡꯗꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯅꯤꯡꯕ ꯗꯤꯖꯥꯏꯟꯁꯦ ꯍꯧꯖꯤꯛ ꯁꯦꯝꯃꯅꯤ꯫ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕꯗꯣ ꯂꯣꯏꯕꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ꯫ ꯂꯩꯔꯪꯁꯦ ꯁꯥꯕ ꯌꯥꯝꯅ ꯂꯥꯏꯕꯅꯤꯗ, ꯑꯗꯨꯝ ꯍꯩꯇ꯭ꯔꯒꯕꯨꯗꯤ ꯂꯨꯏꯀꯣ꯫ ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯇꯥꯛꯆꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯅꯦ꯫ ꯑꯗꯣ ꯑꯦꯅꯤ ꯂꯩꯔꯪ ꯁꯥꯅꯤꯡꯉꯒꯁꯨ ꯑꯩꯈꯣꯏꯅ ꯁꯥꯅꯤꯡꯕ ꯗꯤꯖꯥꯏꯟꯗꯣ ꯑꯗꯨꯒꯤ ꯗꯤꯖꯥꯏꯟꯗ ꯊꯝꯕꯤꯔꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯣ꯫ ꯌꯥꯝꯅ ꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯦ ꯁꯥꯕꯗꯀꯣ꯫ ꯀꯤꯆꯟꯒꯤ ꯃꯆꯥꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ꯫ ꯑꯩ ꯌꯥꯖꯔꯝꯕꯤ ꯀꯧꯋꯦ꯫ ꯀ꯭ꯂꯥꯁ ꯀꯥꯗꯦꯅꯦ꯫ ꯑꯩ ꯌꯥꯏꯐꯅ ꯍꯩꯔꯣꯛꯇꯒꯤ꯫ ꯃꯊꯪꯗꯗꯤ ꯉꯥ ꯊꯣꯡꯕꯤꯌꯣ꯫ 이치에게 비디오 영어 오더라도 있잖아 피지 짝까 짜오야 본테 있지 도끼 마티 이치에게 미니키 전지대 로레 루페 있잖아 피지. ꯅꯨꯡꯁꯤꯔꯕ ꯏꯆꯥꯒꯤ ꯃꯈꯣꯟ ꯑꯁꯦ ꯇꯥꯔꯒ ꯅꯦꯅꯦꯅꯅꯦ ꯅꯨꯡꯁꯤꯕꯅ ꯍꯩꯔꯣꯛꯇꯒꯤ ꯏꯆꯥ ꯂꯥꯏꯖꯂꯦꯝꯕꯤꯒꯤ ꯚꯣꯏꯁ ꯑꯁꯦ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯒꯤ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯃꯔꯨꯞ ꯃꯌꯥꯝꯗ ꯉꯁꯤꯗꯤ ꯇꯥꯍꯜꯂꯕꯅꯦ꯫ ꯏꯆꯥꯒꯤꯗꯃꯛꯇ ꯑꯐꯕ ꯌꯥꯏꯐꯕꯇ ꯑꯣꯏꯌꯨꯀꯣ꯫ ꯃꯇꯝ ꯄꯨꯝꯕꯗ ꯏꯆꯥꯅ ꯊꯣꯡꯉꯛꯑꯣ ꯍꯥꯏꯔꯤꯕ ꯉꯥꯗꯣ ꯅꯦꯅꯦ ꯁꯣꯏꯗꯅ ꯊꯣꯡꯉꯛꯀꯦ꯫ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯅꯦꯅꯦ ꯌꯥꯝꯅ ꯊꯕꯛ ꯆꯤꯟꯕꯀꯣ, ꯑꯗꯨꯒꯤꯅꯦ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯦꯁꯦꯖꯁꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯅꯦꯅꯦꯅ ꯇꯥꯍꯜꯂꯤꯁꯤꯅꯤ꯫ ꯏꯆꯥꯒꯤ ꯑꯐꯕ ꯌꯥꯝꯅ ꯑꯣꯏꯌꯨꯀꯣ, ꯂꯥꯏꯔꯤꯛ ꯀꯟꯅ ꯇꯝꯃꯒ ꯃꯤ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯧꯀꯣ꯫ ꯑꯗꯨꯒ ꯅꯦꯅꯦꯅ ꯃꯤꯅꯤ ꯀꯤꯆꯟꯒꯤ ꯚꯤꯗꯤꯑꯣꯁꯨ ꯐꯖ ꯐꯖꯕ ꯁꯦꯝꯃꯛꯀꯦ꯫ ꯑꯗꯨꯒ ꯏꯆꯥ ꯍꯣꯏꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯒ ꯑꯋꯥꯕꯁꯨ ꯄꯣꯊꯥꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯗꯣ ꯁꯣꯏꯗꯅ ꯅꯦꯅꯦ ꯊꯣꯡꯖꯔꯛꯀꯦ꯫ ꯑꯗꯣ ꯅꯦꯅꯦꯒꯤ ꯂꯩꯔꯪ ꯁꯦꯝꯃꯤꯁꯦ ꯑꯁꯦ ꯌꯥꯝꯅ ꯂꯥꯏꯕꯅꯦ꯫ ꯑꯗꯨꯝ ꯅꯦꯅꯦꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉꯒ ꯃꯌꯥꯝꯁꯨ ꯁꯦꯝꯕꯤꯕ ꯌꯥꯒꯅꯤ꯫ ꯂꯩꯔꯪꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯋꯥꯏ ꯇꯩꯁꯟꯕꯤꯔꯅꯤꯀꯣ꯫ ꯋꯥꯏ ꯇꯩꯔꯒꯗꯤ ꯐꯖꯕꯅ ꯂꯣꯏꯔꯅꯤ ꯍꯥꯏꯇꯥꯔꯦ꯫ ꯋꯥꯏ ꯇꯩꯁꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯣ ꯑꯔꯥꯛ ꯑꯃ ꯑꯃ ꯌꯥꯎꯔꯒꯁꯨ ꯂꯩꯕꯥꯛꯁꯤꯅ ꯑꯗꯨꯝ ꯃꯦꯟꯕꯤꯕꯀꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯤꯃꯦꯟꯒꯤ ꯁꯔꯨꯛ ꯈꯤꯇꯪ ꯌꯥꯎꯏꯀꯣ꯫ ꯁꯤꯃꯦꯟ ꯌꯥꯎꯔꯒꯗꯤ ꯂꯩꯕꯥꯛꯁꯦ ꯆꯦꯛꯈꯥꯏꯕ ꯈꯔ ꯐꯩ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨꯒꯤꯅꯦ ꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯄꯦꯠꯄ ꯂꯩꯕꯥꯛꯁꯦ ꯁꯤꯃꯦꯟ ꯈꯤꯇꯪ ꯍꯥꯞꯆꯩꯌꯦꯕꯀꯣ꯫ ꯑꯗꯣ ꯋꯥꯏ ꯇꯩꯕꯁꯨ ꯂꯣꯏꯔꯦ꯫ ꯎꯔꯕ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯑꯩꯒꯤ ꯂꯩꯔꯪꯁꯦ? ꯃꯌꯥꯝ ꯌꯥꯝꯅ ꯂꯥꯏꯕꯅꯤꯗ ꯂꯩꯔꯪꯁꯦꯀꯣ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯗꯤꯖꯥꯏꯟ ꯑꯗꯨ ꯌꯦꯡꯉꯗꯤ ꯑꯩꯗꯤ ꯑꯦꯅꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯂꯣꯏꯅ ꯁꯥꯕ ꯉꯝꯃꯦꯕ꯫ ꯑꯗꯣ ꯁꯤꯁꯤꯅ ꯅꯍꯥꯟ ꯇꯦꯡꯀꯣꯠꯇ ꯁꯥꯖꯈꯤꯕꯗꯨꯅꯤꯀꯣ, ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ꯫ ꯑꯗꯨꯁꯨ ꯂꯧꯊꯣꯛꯑꯦ ꯀꯣꯝꯄꯥꯛꯁꯦ, ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯁꯦ ꯐꯖꯅ ꯇꯩꯁꯟꯕꯤꯔꯒꯦ꯫ ꯀꯣꯝꯄꯥꯛ ꯌꯥꯎꯗꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒꯦꯀꯣ꯫ ꯁꯤꯗꯤ ꯄꯤꯛꯄꯅꯤꯅ ꯀꯩꯁꯨ ꯀꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯅ ꯀꯣꯝꯄꯥꯛ ꯂꯧꯊꯣꯛꯑꯦ꯫ ꯑꯗꯨꯒ ꯁꯤꯁꯨ ꯐꯖꯅ ꯋꯥꯏ ꯇꯩꯁꯟꯕꯤꯔꯦ꯫ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯀꯝꯄ꯭ꯂꯤꯠ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯆꯥꯛꯈꯨꯝꯁꯨ ꯋꯥꯏ ꯇꯩꯊꯣꯛꯑꯦ꯫ ꯆꯥꯛꯈꯨꯝꯁꯦ ꯅꯍꯥꯟꯗꯒꯤ ꯁꯤꯖꯤꯟꯅꯅ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯕꯅꯦꯕꯀꯣ ꯑꯩꯒꯤ ꯄꯣꯠꯂꯝꯁꯤꯡꯁꯦ꯫ ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯅꯨꯡꯁꯤꯔꯕ ꯏꯔꯩꯆꯥꯁꯤꯡ, ꯌꯥꯏꯐꯕꯇ ꯑꯣꯏꯕ ꯑꯣꯏꯃꯤꯟꯅꯔꯁꯤꯀꯣ꯫